Bosnia and Herzegovina gi konung sara jebo da pangthokiba World Cadet Judo Championship lisingani kunithoida kilogram yakhaitare ki kanglupta gold medal lauduna India gi oina puari Lourakkhrabi Linthoi Chanambam bu ngasi Manipur gi Chief Minister N Birenna mahaki Secretariat Taramna Okkhre Sahi tara taruk changgak libi Imphal West District ki mayang Imphal Thana IB Road tagi CIC Bohol amadi Guneshwari ki machanupi Linthoi bu okpagi thoram aduda KFNPD amadi PHED ki Minister L Susindro mayang Imphal constituency ki MLA Kongkham Robindro Thanga constituency ki MLA amadi Manipur Judo Association ki President oiriba Tongbram Robindro Linthoi ki mama mapa amasung mahaki coach na chingbana saruk yakhi Chief Minister na Linthoi da mahaki Michael Degisu lupa lakh ani amadi memento amasu piki Linthoi bu Olympics da goal lawrpa ngamna ba hotnagadabani haina pukning thogaladuna Chief Minister na sungsoi soidina ngamlakani habigi thaza basu thamki Hello. Wonderful. Thank you. Then you can go. More famous than the dog. Proud of you, proud of you. Olympic ka daw po daw ni. Olympic ini. Olympic ka daw. Asal pero. Ada bundang di dori lagi usi tiang lakse hengkal ni. Tiang lakse hengkal ni. Ada kerja. Aigi personal. Jadi nanti practice tahu nungai na lakh ani ma usi ay. Sina aigi lalai ni ko. Aigi side ni lakh ani. Oh.